ngasi ayuk phongkiba tongan Manipuri si phongsing amasung thokiba thawdo wathoksing digi maruoibe I pausing khongasaraga Manipur top channel gi meke digi myamda thamjagi ahanbada Maharashtra amasung Delhi da Omicron lakshin mangamdre Omicron gi mi pioneering Israel da Florona sandurakli COVID-19 gi yamna lawnaganba Omicron berena malemgi mafam kyara paktakna sanduraktu misi mina kya thwalakpadagi miyamda sauna aki tujungba mayuknari sera sida Israel da Florona haina mingthonba COVID ka influenza ga punsinaba ahanba case thengnari Hindustan Times tagi phangba pawgi matungina Florona positive oiba thengnaraba nupi edu hospital da angang unanaba pukhalakpada laina asi naramba thengnarakibani Florona naraba thengnaraba miyesi corona gi vaccine dose ama phawba kapkhidriba miyoini sohari Pausi ki matungina Florona laina asi COVID-19 ama di influenza gi double infection ni corona gi anoba variant ama natte sohaidi hiramsi gi matang na Israel gi doctor sing akan mamong no thibu hum gi thabak sa takre influenza ama di corona gi virus makal ani asina miyobi ki haksang na amukta da sangsilak pa si yamna khudong thingai oi hansu pausna makhatari Hauzik Pawbigi na World Health Organization Corona gi variant sing oiriba Alpha, Beta, Gamma, Delta amadi Omicron sing asi variant of concern oina lauthoktuna leiribani nakal amaramda India da su COVID-19 gi Omicron variant na lep leitana sandoraktuna Hauzik Pawbada laiset asigi apunba case lising amaga sangwaga kunga manga yokre Omicron variant sandorakpada Maharashtra na makok amasum Delhi na ani subda leiri state ani asida laiset asi lakshin mangamdabagi phibamda leiri leba asigi economy ki maruoiba mafam oiri Maharashtra amasum Delhi da Omicron variant ki case masing leptana wangkhalakpa sina state ani asidagi mathang sandoraktuna India gi atai state singdasu kiningai oiba phibam ama athubada lakpagi phibamda leiri adumapo India gi state khrada flight lakpa mipum kudima tangai fadana RT-PCR gi test tawhanbadu Manipur gi oinadi hanagi mawong adumak sathari masina maram oiraga Manipur su laiset asi henjilakadra mi painari ngasi khakta da Kerala da Omicron gi anoba case nifuga manga thengnaduna state asida apunba Omicron gi case samaga yankhai ga nitho yokre Orissa da su case kungo humdoi thengnaduna apunba case kunthra ka tare yokre West Bengal gi oinadi oirakliba phibam asida state asida hena pamdaba thodok thulakadabadagi kalahunaba state asida leiriba school college university spa salon beauty parlor zoo amadi entertainment park na singba miyam tinba mafam punamak ngasidagi matam kaktana thingjingre official sing oinasu apunba staff masingi sada yangkhaidama office karaknaba amadi essential servicing gi oinasu ayuk pung 10 dagi numidang pung 10 phawbadangi manungda pangthoknaba khankhre India gi oina hawkiba pung kunga mari asigi manungda COVID-19 gi case lising kunga tere ka sangwa ga yangkhai gu humdoi thengnakiba ga loinana miyoi saniga marfuga mari sikhi loinana miyoi lising mapan ga saniga nifuga mapanna anaba pharaduna discharge tokhi active case la amaga lising kunga nithu ki sani pan ga supnagi ama leiri Delhi khakta da ngasi COVID-19 case lising ahum ga samaga maudraga mari thengnaduna positivity rate 4.59 da hangat pa thengna khi hain su pausna phongdorakli makhasa tharakpoina to papaw mana maru oiba lambi sing make sem bahore mikhal gi phiral sing lakthokre Prime Minister gi khongsat manung da project taraga humdoi sangagani project mapan orek tamgani Prime Minister Narendra Modi na January marida pungkharagi Imphal khongsata barak thonga masum National Highway Project manga yauna lupa crore lising mariga sanipan romgi project kungani thoi sangaba masum oregi yum tamlagani Prime Minister gi khongsat kamadi lainana Imphal city manung maki semaki thabak sangshili numit asigi ayuk pung 10 tapa matamda Imphal East ki hata khangjaibungda pangthokadaba thauramda project sing asi sangaba masum oregi yum tambagi thauram pangthokani Prime Minister gi Manipur khongsat asida lupa crore lising amaga sanipan yangkhai gi project taraga humdoi sangagani amasum lupa crore lising aniga samapan yangkhai rom sangba project mapan oregi yum tamgani project sing asigi manungda road infrastructure drinking water supply health urban development housing enforcement technology skill development art and culture amasum ate project sing yauri leba asi goina
Connectivity hengat hananaba sangchilakliba khongthang sida Prime Minister na lupa crore lising amaga satret romgi National Highway Project manga urek yum tamgani hairiba project singa si puna kilometer sa amaga taragi asang boygani loinana masina lamda masida lambi thongi phibam phagat hanbada mateng oiragani so hairi Prime Minister ki khongset asida hana maruiba ama oina Silsaram sum Imphal gi marakta sahi supna Sathok Sasinda Kudong Sahangadaba National Highway Matakta Lupa Crore Humdraga Manga Sangna Saba Barak Torel Matakta Saba Barak Thong Asisu Sangagani Prime Minister ki khongset asida Manipur Miyamda Pau Fogdok Fogzin the Hena Kudong Sahanabagidama Lupa Crore Lising Amaga Sam Sangna Paketpa Mobile Tower Lising Aniga Sahumga Marfu Teresu Miyam Kusinarangani Hari Prime Minister ki khongset asida Imphal City gi miyamda thaknaba aphaba ising phanganaba gi panamda lupa crore saniga marfu sangna paikhatliba Thawal multipurpose project gi purakpa water transmission system of Thawal multipurpose project singkhai sing water supply scheme lupa crore humfuga manga sangna Tamenglong district gi miyamda ising pinaba paikhatpa water supply scheme project by Water Conservation for Tamenglong Headquarters amasum lupa crore yankhai gi mathoirom sangna Senapati District Headquarters khundariba miyamda thaknaba ising pinaba paikhaliba Orga Maintenance of Senapati District Headquarters Water Supply Scheme su sangadon miyam khusinnaramgani hari lamdam sida haksel gi lamda anauba inot ama pibu oina public private partnership ki makhad lupa crore samagu humfu sangna Jenims campus ta Sagat Kadariba State of the Art Cancer Hospital Oreum Tamangani Hospital Sina Cancer Masum Masigmari Lenava Analayang Dama Lamdamasigi Miamna Mapana Sutpada Senjam Sangmadu Karamakay Hantan Wangamani Makatana COVID Lyset Kamari Lenaba Infrastructure Hingat Hanbada Mateng Oinabagidama Prime Minister Nakiamgay the Manipur Lengaka DRDO kusam naraga lupa crore kuntraga teret sangna sagaliba phamung sani leba COVID hospital su Prime Minister na sangaramgani hari hena pausna makhatana phongdorakli amaromdana District Magistrate Imphal West na lambi khara red zone lakthokre haiba masu yauri aduga ayuk pung nipan nagi Prime Minister hankidriba phawba drone sizinaba thingjin khreba pawmusu yauri atop pawmana thang yanbadagi sokle Imphal East District ki Porompat Police Station konba Khurai Ahongai lekai danga sinung thulpung ama makhairom taba matamda lamgi wahaudagi thokiba khatna sainabagi thagdokta thangna yanba miyo ama thina sokpadagi aruba phibamda lekanakhre thawdo oduda sienabani haiba nupi ama yauna imung amagi miyo mari police na fare press na phama pawda thawdo oduda soklaba miyo dugi maming khoirakpam Sangai sahi humdra apok palai kidraba tomso kawi Khurai Ahongai lekai sidagini mak thang yali habigi pharaba miyoising adu lainen lakpam inaw sa yankhai manga maki manaw nupa lainen lakpam binot sa nifugani pana pokpa ibam tombi manaw gi masanupa lainen lakpam Amarjit sai kuntraga manga amadi inaw gi masang nupi lainen lakpam ningol Khangimam ongbi Surojini yum paluruk halaklaga laibani hairi soklaba sangai gi yumga manaw gi yumga maning mamang yum ama kanaraga laibani so hairi thagdo asigi matangda sokpadagi lekatnaduna lairiba sangai gi masang nupi memsan phongdorakpada soklaba sangai gi yum phamasi inaw gi Mapu bokna atopa miyoy amada yonbadagi miyoy adudagi sangaina amuk leihoraga register tawraga leirabani adubu inawgi imung manungsingna yumpham adu mapu bokna yolamba khangde makhoigi lamni leibi yaroi haina tanbagi thabak mamangna ngehak leitana satharakpadagi ningai sangdanaba kya lekhre Mana makatana ngasi esi Surojini sangai gi yumda laklaga drain de ising thadarakanu haiba yauna akanba waising hairakwadagi sangai ga khara launaki tungda inaw maki manaw nupa binod thang pairaga madi manaw gi masa nupa Amarjit Elis Karan ga loinana laklaga inaw na sumangda nungsa yaiduna leiriba sangai da thang na yan tharakpada oi thangba khutna ngakpadagi amuk hana yan tharakpadagi thangpham ani sokpadagi imungda sensinana bohonabada mananganda amuk yanbadagi thina sokhi thawdo adugi pauta narakpadagi lekai miyam senarakpadagi inaw maraw nupa amadi masa nupa Amarjit Elis Karan hanki tungda
सोक्लबा संगाइबु जेनिम्सता पुखतुना लेकनबदा फिबम लुसिलकपदगी सेजिदा रिफर तौदुना लेकनरी हाइरी पाउसनाइ थौदोदुर सेनरिबा मियोय मरिमक अदु ngasi nungtul पोरंपाट पुलिस की टीमना फाबग लोइनना केस अमा लखले हाइरी हेनसु पाउसना सुपल्ली अतोप पावमना नोंमै कापसिलमले लाकदोरिबा जनरल असेंबली मिखलदा साइकुल असेंबली कॉन्स्टिट्यूएंसी द मेरेप ओइना सोंगथुंगलिबा हाइस विक्रमजित की इलेक्शन ऑफिस हांगबा मियोय अमगी युमदा ngarang numidang pung mapalom taba matamna sakhangdabasing numai maru ama kapsilamle thaudo adu bu yaningdaba phongdoktuna laikai myamna wakat mifamgi khongjang sathakre hainsu pau sina makha tana su phongdorakli presna phoma pauda numai kapsilamliba yum adudi saikhom manglem seikhumfugo manga hairiba miyesigi yumdani maki yum aduda matam khragi mamangdigi hais vikramjit ki election office hanglaga leirakpani ngarang numai kapsilakpada kapsilakbadda maru ama yumgi jingata palagi imung phaujalaki pau pibadagi thodok thokphamda porompat police station gi team ama laktuna yengsinbaga loinana case ama lakhotuna thigatpa haure hari amaramda thaudo adu yaningdaba phongdoktuna laikaina manglemgi gate wakat mifamgi khongjang ama ngasi nungthil satakre wakat khongjang aduda mirakta nungoi kapsinba yaningde maralebising farga sairak piu haiba plate ka sang sizinaki hairi henisu pausna pali Tentang na topa paukhrga mayamna thamjage Loktak Part ki fazaba manghanna thamatai Loktak Part semganaba project planning kya paikhatlabasu part asigi masagi leijariba fazaba masa adudi manghandana bohona batai haina Union Minister Environment Forest and Climate Change Bhupendra Yadapna phongdokre Sanjan Thong manakta leiba Forest Head Office ki conference hall pangthokiba Loktak Part ki review meeting the Union Minister na awang nongpoki manungda khwaidigi chawba part asi ngak sinanaba masum kannanaba paikhatleba scheme amasum plan kya review tokhi Union Minister gi maikedi Loktak Part ki integrated management plan ama paikhatpagi tangai fadaba wafamda miyeng thamki hainisu pausna makhatana su phongdorakli amaromdana Tanzania digi halakiba miyoiga samnaruba ohum Omicron oiramdre Tanzania digi Manipur halaklaba matung test tawbada Omicron positive oikiba miyoy amagi masa ani yawna COVID positive oikiba miyoy ahumgi sample Omicron oiramdre hairi Tanzania digi lakhiba miyoy du Omicron positive oirakpadigi contact tracing sathaba matamda RT-PCR test tawbada miyoy dugi sahi taraga mari surabi masa nupi amasum sahi taragi masa nupa lonena yumthangnabagi sahi humfugo humdoi suraba ahal ama positive oirakpa thengnabadagi makhoigi sample sing IBS dida genome sequencing tona pathakibani madugi report ngarang phangkibaga loinena makhoi ahumgi sample adu Omicron oiramdre haiba khangbangam khibani hainasu phongdorakli makasa tarak poina to papaw mana wakhal tadrabadi logi oiba mateng lauragani committee irum turel gi nagyeta khundariba miyamna logi wangbada turel khunungda makhal kyagi turel sibu mochinanaba thabak tawribasing khudakta leptrabadi logi oiba action lakhalagani January taraga manga phawgi manungda makhal makha kyagi turel mosinanaba hotnariba miyamna masana wakhal tadrabadi logi oiba mateng lauragani haina village water and sanitation committee irengban gi president and Roman Singana khuyek piduna thadorakpa sirolamana haidi irengban khulgi mayai phawduna siliba irum turel gi mamang amadi maning khundariba miyamda village water and sanitation committee irengbana hai haukiba kumjai inglisingani ga kunga mathoigi December taraga mapanda irum turel gi akoibida miyoi sakyana saru irum turel da mosil lebasingna khudakta lepiyo hainasu phongdorakli state sigi wangmara thopa atenba pawkhra South Africa parliament pung nipan hena mai sakre South Africa gi parliament housing da sauna mai sakpa ama pung nipan helaba matung fawda makhata na salakhibadagi ngasi numaijing numita Lirba National Assembly Building adugi yumthak ningkhai rakre Cape Town da leiba Parliament housing mai sakpa du mi simina thokpagi pawlaitre adu Parliament phamliba hausuki National Assembly oiriba wing adu phawbada mai sakpa du sandurakre hain supali tenda pa pawmana
ꯆꯍꯤ 15ꯗꯒꯤꯅ 19ꯒꯤ ꯅꯍꯥ ꯂꯥꯛ 3.5 ꯍꯦꯟꯅ ꯀꯣꯋꯤꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯅꯕꯒꯤꯗꯃꯛ ꯆꯍꯤ 15ꯗꯒꯤꯅ 19 ꯀꯥꯡꯂꯨꯞꯀꯤ नहा लाख 3.5 हेना कोविन पोर्टल दा रजिस्टर तौरखरे कोविन डैशबोर्ड उत्पा डेटा की मतुंग इना ngasi नोंमाइजिंग की अयुक पुंग 8:30 फावबद सही 15 19 कांगलुप की बेनिफिशियरी लाख 3,80,000 का चौंगागा मार्फुगो मरीना पोर्टल अदुदा रजिस्टर तौरखी हाइन सुपल्ली अमरमदना बिहार सीएम की मसानुपाना मंगोंदगी सरुक मंगा हेना इनाखुली बिहार की चीफ मिनिस्टर नीतीश कुमार ना मोबेबल हामसुम इमोबेबल एसेस लुपा लाख 105.13 की मपुओई अदुगो माकी मसानुपा निशंतना मंगोंदगी सरुक मंगा हेना इनाखुनबे हेली हाइन सुपाउसना सुफुंदोरखली अमरमदना वेस्ट बेंगल दा ngasi स्कूल सिंग थिंगलगनी कोविड-19 की ओमिक्रॉन वेरिएंट नाब यावना निमित खुदिंगी नाब मसिंग मिपाइनिंगाई ओइना वांखलखिबेदगी वेस्ट बेंगल स्कूल अमसुम कॉलेज सिंग थिंगजिनबा अमसुम प्राइवेट अमसुम गवर्नमेंट ऑफिस सिंग साद यंखै काब यावना ngasi नुमाइजिंग नुमितगी कोविड के अथिंग कयामरुम अमुक हना थमख्रे हाइन सुपलकली मखासा थरक पोइना तो पावमन ओमिक्रॉन मरम ओइदुना स्टेट मंगा की मिखल याइथोकपगी वाफम लेत्रि मरुओइबा पॉइंट खरा ECI na polling station singi masing hengat hangadori senior citizen sing amasum covid na naraba sing yum dagi bo thadaba yahangadori ngarang dagi horok liba nawba sahi english singani ga kungani thoigi oina leba sigi ahan bo oina pangtokadori ba manipur yaun state manga gi assembly election sing election commission of india ECI na pangtokani lepkiba matamaduda adumak pangthoklagani amasum haujuk phawbada लेबा सिदा कोविड-19 की ख्वाइदगी नौबो ओमिक्रॉन वेरिएंट नाहलब मियोई सिंगी मसिंग लाख लिसिंग अमगा चौंगागा कुनगा मंगा यौरकलबसु स्टेट मंगा की असेंबली सिंगी मिखल सिंग याइथोकपगी वाफम लैरोय हाबिगी इंगित ECI ना फोंगोख्रे हौकिबा सगोल सिनुमिता ECI की चीफ इलेक्शन कमिश्नर सुशील चंद्रना लाथोकिबु वाफम सिंगी मनुंगदा हौजुक लेबा सिना कोविड-19 पैंडेमिक मायुकनरिंगगी सैरक्ता लाइना की ख्वाइदगी नौबा वेरिएंट ओमिक्रॉन संदोरलबसु लाइना सिदगी ngakthoknabagidama pangthokadariba उत्तर प्रदेश पंजाब उत्तराखंड गोवा मणिपुर की असेंबली इलेक्शन सिंग महौसागुम पांथोकपा यानबगीदमा स्टेट सिंग असिगी पोलिंग स्टेशन सिंगी मसिंग हेंगत हलगने हाइबगी वाफम फोंदोख्रे स्टेट मंगा असिगी मनुंगदा मिखल पांथोकलगदबा उत्तर प्रदेश की ओइनदी पोलिंग स्टेशन लिसिंग 13 हेंगत हलगने सो हाइखि अमरमदना फूसैब तौरमले हाइदुना पुलिस ता वोकटख्रे ngasi nungtil pung amaga minute mangarum tarakpa kwa kaithel akham lekai de lebi el ayang leima sei ni fugani thoi mapuroi ba RK Molina complainant oiduna singjumai police station ma amasuma ki manama RK Devita bu election ga mari leinana mai da kina thinba yauna samphoi ba masum masa sagan laktuna singba yauna phusai ba tawramle haina ayu report ama pisinduna complain tawkhre report adugi matungina thawdo adu complainant ki suma makta thoki bani haidi attack tawramli ba mi singa duna sumang thamba gamla amasum nungna su thajalaktuna makhoi gi punside attempt tawrakhi haidi thawdo asi statsiana bani haiduna report ta palakdi besing thawdo thofam ga nakna leiriba RK anan apopa lekhidraba RK tombisana महाकी मनानुपा बेरेन महाकी लोइनबी उसारनी अमसुम मनानुपागी लोइनबी नंदन सिंहमनी हाइरेन सुपाउक्सना फुंदोरखली अमरमदना आसामदगी अफस्पा लाउथोखिबि याय सीएम हिमंत बिस्वा शर्मा अकनबा लोनी हाइनरिबा आर्म फोर्सेस स्पेशल पावर एक्ट अफस्पा आसामदगी लाउथोखिबि याय हैन स्टेट असिगी चीफ मिनिस्टर हिमंत बिस्वा शर्मा फोंदोख्रे चीफ मिनिस्टर शर्मा वाफम से आसाम की एडिटर सिंह सीनियर जर्नलिस्ट सिंगा इंटरेक्शन तौबदा फोंदोखिबने चीफ मिनिस्टर हाकी था मरीगी मतुंग अफस्पा रिन्यू तौगदबने अदुबु मतम अदुदा आसाम गवर्नमेंट होम डिपार्टमेंट का तानरगा स्टेट असिगी ओइबा सतनबा याबा वरेप अमा लौगनी हाइन स्पाउसना फोंदोखि चीफ मिनिस्टर मखा तारादुन है आसाम दा ट्राइबल सिंह सथरक ललहौबगी इरांगसु लोइरे अमसुम परेश बारुवान लुसिंगबा अल्फा इंडिपेंडेंट पीस टॉक्स पामगी इंगित उलकले तैगुमसुम अल्फा आई की सोवरेंटी डिमांड असि खकना गवर्नमेंट अमसुम ग्रुप असिगी मरक्ता पीस टॉक सथबदा अपन बोइरी अल्फा आई गा मरा तप्पा सेटलमेंट अमा पुरक यागनी हाइनसु अखोइना थाजै हाइनसु पनखे अमरमदना हराव फोंदोक्तुना नोंमै कापगी थौदोक्ता अमा सिरी 19 सोकले पाकिस्तान
पाकिस्तान की मनुंग चनबा कराची दंगरंग न्यू ईयर कुमई ग मरी लेना पांगथोकिबा नुंगाइबा फोंदोकपगी थौरमसिंग नुमई कापथोरपदगी सोइदुना हाइदोरकपा मरुना पानबदगी मियोय अमा सिक्रे दुगा तरागा निपान सोखरे हाइना ऑफिशियल सिंगनसु फोंदोखरे अतोप पाव खरना पॉलिटिकल पार्टी अमतना ILP लाउथोखिबगी मना लौब यारोय डिप्यूटी चीफ मिनिस्टर मणिपुर इनलाइन परमिट ILP सिस्टम लाउथोखिबगी मना से पॉलिटिकल पार्टी अमतना लौब यारोय मणिपुर मियामगी इहौदगी स्टेट असिदगी मसिगी मनादी मणिपुर मियामना लौगदबनी हाइना नेशनल पीपल पार्टी NPP गी नेशनल वाइस प्रेसिडेंट ओरिबा मणिपुर गी डिप्यूटी चीफ मिनिस्टर वाइजोय कुमार ना फोंदोखरे ngasi नेशनल पीपल्स पार्टी NPP गी यूथ विंग ओरिबा नेशनल पीपल यूथ फ्रेंड NPYF खेत्रिगाव यूनिट सिंदुना नोम योबा यूथ कन्वेंशन के मरी लेना ngasi ayuk pung nipan makhaidagi खेत्री अवांग लेकाय द लेबा माकी युमदगी हौदुना गरी मसा अमसुंग गरी असौबा कयादा NPP की फिराल थेतुन NPP की यूथ वाकर क्या लोइना NPP की इंटेनिंग कैंडिडेट शेख नुरुल हसन ना मांग थाना गरी थौदुना खेत्रिगाव केंद्र की पोलिंग स्टेशन निफुगा तारुक की एरिया फाउदुना सत्क्रे हाइना सुफुंदोरखी अमरोमदना नागाबुदी सिंगना नागालैंड अफस्पा संदोप यानिंद्रि नागालैंड की मोन डिस्ट्रिक्ट सिक्योरिटी फोर्स न मिसम तरागा मरी हाटखिबा थौदो अदुगा मरी लेनन स्टेट अदुदगी अफस्पा लाथोकदबनि हैना नागालैंड गवर्नमेंट न वारेप लौबगी मथक नागाबुदी क्याना अकन यौसंग सिलगलिंगै मरक्ता सेंटर न था तरु स्टेट अदुद अफस्पा एक्सटेंड तौरखिबा दुबु यामना कन यानिंदब फुंदोखरे नागाबुदी सिंह मैकेदी हाइरिबना एक असि नागालैंड मेघालय मणिपुर गवर्नमेंट की मैकेदी रिपील तौगदबनी हाइना सेंटर यामना कन तक्सिलिबनी मसिद सेंटर की स्टेटुना अफस्पा था तरुक अमगा सांगदोरपासी यानिंगदी हाइना ग्लोबल नागा फोरम की मैकेदी यामना कन रिएक्ट तौरदुना प्राइम मिनिस्टर दसु ओपन लेटर अमा थादुना खंगनख्रे हाइना सुफुंदोरखली अमरोमदना इलेक्शन ऑफिस ता नोंमै कापसिलमले यास्कुल असेंबली कंस्टिट्युएंसी मिखल थेंगनब सेम सारिब हुइद्रोम विक्रमजित की इलेक्शन ऑफिस हांगबा युमदा ngara numitang pung mapalom tabada sakhangdaba sing numai kapsilamle thaudo adubu yaningbaba phongdoktuna wakat mifam phamkhre hainisu paw manasu phongdorakli amaramdana accident nupi ama sire mi ani sokle Chusampur district ki Johar Phaisam nangasi nungthil pung marirom tabada Hyundai Verna car MN05J0246 na thomba nupi ama lekhidre amasum mi ani sokle hairi pawsin hai lekhidra bi nupi adu nengnun them ilis them sei kun kawi amasum soklabasing aduna master banglai sei ama amasum sera sei taragatre kawi haina pawsin su makhatana su phongdorakli amaromdana sainagi Yunnan province da yuwa habada mi kun ngani thoi sokre Sainagi Khanung Supta Leiba Yunnan Province ki Ninglang County da ngasi Richter scale 5.5 yoba mayai oirap kanma yuwa habagi thaudok thokpadagi yamdrabada mi kungani thoi sikre haina local authority singdagi phangba pauna hairi yuwa habagi thaudo do nungthil pung ahum gamin ani satpada thokibani nikhiba mafam adu Ninglangdagi kilometer humfurom thapa mafam amadagi thaudo aduda mi sipigi paw fangdri adubu khungang kyada atek akai thokiba maramna mi yamdrabada kungani thodi sokhi authority singna awaba taraba sing mating piba hokre hairi hensu pawsina supalibani loshilakpa oina tentakpa pawmana Bangladesh da Hindu mandir singda sansa hapa khaw ohum yanchilamle Bangladesh ki Hatibanda Upazila gi khungang amada Hindu singi mandir ahumda amasum yum gi thong singda sansa hapa plastic khaw sing yanchilam hairi thaudo adu Zindukuri khungang da thokibani plastic bag singduda ngarang ahing thengnarakibani thaudo sigi matangda Hatibanda police station complaint mari file tokre haina Hatibanda Upazila Puja Oda Japan Parishad ki president Dilip Kumar Singhan haikre khungang aduda leiba Radha Gobind Temple amada local Hindu sing punsinduna thaudo adugi matangda protest tokhi makhoigi thamoi sowalle maramaduna maralaibasing phadriba phaba protest tokhi gani haina su makhoina haiki police na su maralaibasing adu phagani haina thajaba pikre thaudo asi haukiba December 13 ta pangthokiba local union pariyat mikhal gamari leinaramba yai haidi haina su pausna pali
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ